Kari, ai boy thori bi male ba. Adudi nang khong pak ama cha ba ta bne. Ma tin khang ni na ha. Nang den ha ga di ha. Wala ka na ka ko ba na re. Hai ma, ikai bana siri khudang ga piro hai re me. Tamo jingji nangi ubada jingjing labo mai thongduda anop sema tawksilo more mangon jaw man bre yenge mayamgi mafamda karigomba wafam kharadang thamjari nangda hatlage hairiba web series asi khudol tamnabagi damak sem saba loisinjare hojik oiriba lebaki irang asida web series asina mayamungi haktang oirabasu awa pothana ba haina relief camp singda lakliba tarik 18 da premiere show tawjaragani relief camp singda thadok jarba matong B2 entertainment haina leijariba ekhoigi YouTube channel asida so thadok naba sem saba loijare mayamnasu support tawbiyo anoba artist singbasu yokhatminasi